Koki Kolai Paiva Singh na Ireng Puilong Naga Village ki Lantum Amangata Thokalambata Natana Suda Ladyba UPF KNF ki Kadar Singh na Kunja Singhi Punsi Manghanaba Akiba Piramba Singhi Matakta Action Labiu Haina Ireng Naga Village Authority na Gamnom Saparmaina Police Station gi OC da Aiba Cherol Pisinduna Wakat Kre Wakadaduda Thasigi Taragamathoi gi Ahing Nongyai Matung UPF Amadi KNF ki Kadar Singh na Kuladuda Laktuna Pochai kaya amang ata thokalambada natana Kuladugi Memorial Stone da Cookieland Stay Away haina iraga thamram ki hairi Tawangadugi Mayokta Kunja Singnat Haukibat Tang Taraga Nithoi da Lambi Thingduna Kongjang Sangsil Lingai da KNF ki Commander ni Haiba Tiger Kipgan Kauba Amada Kulgi Chairman da Phone Tauraktuna Kongjang Handoktrabadi Kuladu da Nongmai Kapsin Gani Yum kai mai thagani haina kihallam ki hairi masigi mathakta khulai matik chana paiba Kadar Singh laktuna lambi thingkiba Kunja Singh da akiba piramki maramaduna asigumba thawong Singh chatharam kiba Singh gi mathakta UAPA gi provision amadi criminal law ahongi mari leinaba sections Singh makhada FIR panduna matik chaba action lokatpiu hairi loinana kangpokpi gi SP dasu Ireng Naga Village Authority ki Maikai dagi Waka Cherol Amasu Pisin Krehairi.